ngasi phong ki batuan tungan manipuri si phong singdigi masum thoki ba thodo wa thok singdigi maroi bi ipau sing myam thamjegi ahanmada irei bak pauksi phong ki ba maroi ba pau khara center gi Luchingba singda sel Niba Chatlam bagi party dagi tanthokhibani Shiva Sena Manipur handak party dagi miyakar tanthokhibadu Shiva Sena Manipur unit pau amata piramdana center gi Luchingba singdagi sel lawnaba hotnarambadagi party gi GB mifamna kupna khanaraba matungna makoi tanthokpagi warep lawkibani wapam asingasi babu parada leba Shiva Sena Manipur unit ki office ta pangdokhiba pau gi mifam amada state president M Tombi na haikibani magna makha taraduna party dagi tanthokraba miyoi singaduda Sokos notice na singba piduna state unit ta pau piramdana makoina satakhiba thawong aduga mari lainana party dagi tanthokloi amadi disciplinary proceeding lakholloidaba kari maram leibage haibatu piki madugi sapsab khudamsu party gi maikei delai aduba party dagi tanthokraba miyoi singna aran mamongda maral sirakpa si party asina taraina laude kanagumba thaudo osigi matangda asengba sumba khangningo singna party gi office ta laklaga khanglaba yagani hiramasida makhatana sengdok singjin tawduna hanthaba thaki rajniti tawroi hain supongdoki assembly mikhal numit mari ni manga ni da ngairaba matamda party da sanglakpada maingak tuna makoida party ki ticket piduna mikhal thenghan khiba ngaktani masita party gi satna kanglon phawbaning thina khangdringai party asigi mingsa suwan wyaba thawong satharakpa party gi state unit ta paw amata piramdana center da sel lawna bhonaramba thawong asi aranma thabangni maramasina GB mifamna kupna khanraba matungna party gi izat ngaknaba jun 13 da phamgiba mifamna miyoi sing asibu party dagi tanthokpagi warep lawbaga loinana matung tabara pangthokadaba thabak thorom gi matangna su khanakhre madugi manungda lakadoriba IMC Zilla Paris amadi ADC Mikhal Shiva Sena gi merep thadoknabu warep lawu yauri amaromda miyoi khara tanthokhiba adugi manungdagi miyoi amadi masana tawruba aranbadu yazaduna ngakpinaba haijarakpadagi party dagi tanthokpagi phirebadu handoktuna ngakpikhre hairi hanasu pausna phongdorakli makasa tharak poina huyelan power phong matopa pawmana landslide te laikhidraba khunja singi imungda sana bathapak pinaba demand tarakle Marang Sing Part 5 ki Makwam Village Rescue Operation Chathaba file photo Mamang Thagi Kunga Mapanama Sung Kuntragi Lona ba Hingi Nongai Matungda Zeribam Dagina Tupul Powerga Impal Power Yoroknaba Rail Lambi Semagi Tabak Satharak Liba None District ki Marang Sing Part 5 ki Manungsan ba Makwam Village ki Mafam amada singning khaira padagi miyoi humdraga mapan suon khibagi manungna taraga nipan hingna kalhoraga ngarang phawbada miyoi yankhaiga marigi haksang phangkhibada yawba khulasigi khunja singi lehoriba imungi miyoi singda railway service natraga manipur lenga ki loisang singda sanaba thaba ani ani pigadabani haiba Satter of demand sing Makwam village authority ki maikedigi thamlakle hari hauzu phawbada thawdosida laikhidraba khunja singi manungda Lungai Fun Gondai Mai Masanupa Kabamgai Gondai Mai Sai Kunga Mapan Maki Luinabi Sun Kwilu Sai Kungum Dem Sum Sai Ani Kakta Ngairiba Masanupi Den Haulu Maiden Lung Gondai Maigi Masanupa Lung Puilan Gondai Mai Sai Kuntragatur Amsumaki Luinabi Thuisin Lu Sai Kuntragama Yauribani Laikidraba Kunja Singasina Mama Mapa Yaudana Orphan Oheragaba Angang Ohumdusu Makoina graduation level Fabo Mai Masin Tamlakpada Northern Frontiers Railway ki maikedi lemna mai masing tamangadabani hapwa phamsu yauri Makwam Village Authority ki maikedi gi thamnakdiba Satter of demand sing siki manu laikhidraba miyoi sing adu khaktagi natana landslide asina sowalaba miyoi singi law sing unanaba mapham yumda yokpa sa singi amasum laingoi amasum nungi kwari gi mapham sing amangata thon khibagi su compensation pigadabani hairi loinana Makwam Village marang singna koliba mapham singda Geological Survey of India ki maikedi re-survey pangthokhangadabani singning khaibadagi kintharakhiba leibak singbu Makwam marang sing area gi oina tungda ayinga sagi khal kahelaktanabagidama mafam chana paisinduna thamgadabani eduga ijai turel gi isil su athingba piroidabani hairi railway gi maikedi tupul railway sub station asi Makwam railway sub station haiduna maming onbaga loinana amasung Hauksong Railway Substation na Makwam Railway Substation haidana onthokadabani hairi atopa pawmana phadok pibadagi lord khraba Timothy gi khungul linaba high court na khankhre
Churachandpur Salaiba Children Home Amagi Nupi Masa Singi Ikai Kumnaba Manganbiki Haiba Case Ki Wayilda May English Singaniga Taragani Pana Foxo Eki Makada Punchi Supigi Padopi Hibadigi Lord Kiduna Mapam Kangdriba Timothy L Sangsangbu Amohana Panabagi the High Court of Manipur Mari Lenava Authority Singda Special Command Unit Ki ASP TS Krishna Tombina Luchingba Tongan Special Timama Semnanaba Direction Pikre Court Ki Direction Asi Ngasi Chief Justice na Luchingba Division Bench amana High Court of Manipur gi maikhaidigi Register General na miyesi mafam khangdana mangkhibagi matangda Manipur lenga ki mari leinaba authority manga gi mathakta file torakhiba PIL number 9 of 2015 lokhotuna khanaraba matungda pikhibani haujuk phawbada lotuna leirakliba miyesi Churachandpur gi rain card Northeastern Children's Home Koba amabu administrator oina Salairam Kibani. Taudu Dugi Mayuk Makpu conviction peak Rabamatunda, Lord Kibadigi Nasi Power Power Pangdana Lerak Libani Hanisu, Pauks Napali, Atopa Pawmana, Sangairaba Sasakpa, B. Kunja Biharina, Taragamapan Super Position Fanglakrabi, Payalbu Puni Thotre. Boston Lobo High School Living Certificate Examination 2022 da Taragamapan Super Position Fanglakrabi Impal Iski, Oksu Ningtemsa the Lever Sapam, Bikanamadi, Sapam Ongbi. Thoinusa Laimigi Masanupi Sapam Payalbu Lamdamasigi Saknairaba Sasakpa B. Kunja Biharina Mayumna Satuna Puning Togat Pagalunana Maki Ngamzaba Silgi Mating Pankri Hari Panbayabadi Taragamapan Super Position Larakrabi Sapam Payalgi Imung Munungi Pibam Yamna Patabana Maramoiduna Masabo Lerik Tamhanabagi Damakta Taubal Turel the Kumduna Nung Langoi Pekpadigi Panglakpa Senpamna Apokpi Sapamongwi Thoinusa Laimana Honaduna Lakivani Asigum Yam Tamzaning, wherever Mama Oibigi, Taudamadi Sapam Payalna, Hotna Kibatu Puning Togat Poina, Saknaira, Sasakpa B. Kunja Biharina, Mayum the Satuna Angama Mating Sipang Kibani. Pauxi Sida, Saknaira, Sasakpa B. Kunja Biharina, Fungdora Kibada, social media Amadi, TV channel credit metric exam, Taragamapan Super Position Larakrabi, Sapam Payalgi Apopina. Masana Sauna Mai Palakpagi Haraunaiba Fundo Pamadi, one Honazarakiba Wari du Tarabadigi, Angamamating when a Silgi Mating Amadi, Unaduna, Uning Tokat Poina Makwiki Yum the Satuna, Una Kibani, Asigumba Awaba Kang do Honarakiba Muation Way Queen of Puning Tokat Pishi, Yang Tang Imala Bigi, Masa Singi Manunda Ayaksomani, Maramaduna, Lyrabasu, Latrabasu, Angamboina, Imungashida Mating Pangzakibani, Hainasumanga, Makatana Fundo King. Lushilakpoini Sale Express the Pongo Topa Pawmana, Guru Purnima Numita Kwaidigi Langba, Supermoon Tokre. Hawkibazun Tagi Purnima Numita Tokiba, Supermoon Yang Panghodaba Miss in a Zulai Tagi, such a Taragom the Yum Sakasanumita Tokiba, Purnima do Yang Hobagi Tanzama Piduna, Guru Purnima Numita the English and Yakunganitogi or in a Kwaidigi Langba Madisaba, Supermoon Yang Hobagi, Tanza Pikre. Say Sigioina. Hanna Pitri the Kwaidigi Nakshina Topa Purnima Sigi, Handaki Guru Purnima Sina Oide Hana, Kozamic Kombogi Makidiki Fundurakli, Handak Togliba Supermunasi, Kozamiki Warulda, Vagamun Hana Kangari, Masikobi Maramdi, Magi Momoto, Pak Saubamadi, Langba, Adu Kaktagi, Wanatana, Handaki Kwaidigi Saur Boina, Malemdigi Uriba Sina Mausa Lerembida, Karigumakara Tokli, Havigi Kudam Amapi, Dibani Hanasupa Oxnapali, Ahal, wherever farmer Almaneki, Mot Matung inadi, Zulai Tagi Purnima Sina, Bagamun Kauribasi, Sazi Lava Singi, Masiedu, Ta Tolnge Matam Namaki, Sangpam Topa Masiedu, Sapsana, Sangdopagi the Magni Hanasu, Mot Piri. Haziko ina di ma'am pau si ma'am da tangsa lusinzarage duga ma'am puna anawa update ipau singa minasi and thank you.